Kangpokpi DC Deputy Commissioner Odiva Mahesh Saudurina Akan Mamongda National Highway da unauthorized structures atuba matamda removal to haiba August ki tang kungani pon pung ahum taba matamdagi haiba wafam yawn akanba directive pi bagoloina karigumba hariba CC in the pataragadi akan mamongda warning taroduna violators singda mukhui mathakta akan action lokholagani hairi Imphal yawn state asigi atop jaga singda Independence Day celebration gi mangoinana State Forces, Central Armed Police Forces, the Army, Assam Rifles sing yauna key point oiriba jaga sing Kaisampat amasung Moirangkhom Junction yauna strategically deployed toukhre hari miyamdagi namhaduna sel khaiba kuki ani phare hari Kangpokpi district ki Kaithel manbi ki mafam singda miyamdagi namhaduna madi kian khanganduna sel khaiba senamba kuki ani Manipur Police na phare hari Manipur Police ki Thadorak Pasiro Lamada Miamdagi Namhaduna Sil Khaibra Senaba Koki any Edudi, Susampu District Molhoi Beles Tagi, Paumin Tang Kip Gense Kuntragani to Amadi, Kangpokpi District Molnoi Beles Tagi, Saugalal Kip Gense Kuntragom to Inheri. Bus truck Thomzina Badamanga Siriamus Taraga Mangana Sokle Heri, Uttar Pradesh ki Zonpur District State Roadways ki bus amaga truck amaga Thomzina Bada Pig Libi Nupi Masa Amayauna Mioi, Manga Shikremasum, Atopa Mioi, Taraga Mangana Aso Open and Creri. Arambai Tengol Unit 29 Maya Lambi Samsing Cray. Lengana Matam Sanadagi Simbi Davana Maram Weraga Miam Nong Makangana. Kudong Tiba Kamayu Nariba Maya Lambi Arambai Tengol Samson Makre. Ngasi Kaisam Thongdagi Hiang Thang Pau the Labor Arambai Tengol Unit 29 August Tarahundu at a wishing in Sing Mika Mari Lena Maya Lambi Soklava Konkut Sing Samson Bahukiba Duga Mari Lena Arambai Tengol Unit 29 Gi Commander Ramesh Song Tham Nakibada Ponta Pikraba Atoba Ipusingi Mapamda Awang Matak the Ikai Kumnabu Utpoina Arambai Tingol Gilusumba Korongan Bakuman Gatanaraga Maya Lambi Semigi Kuntanga Sipekapani Lambi Asimatam Sanadagi Simbi the Bamaramna Lambi Asita Satok Sinta Bamio Singa Toine accident of Maramna Aso upon Mishimina Kay Yorokle Pibam Asi Yoroklava Paupa Lengan Simbi the Bamaramna Lekai Gimi in Arambai Tingol Unit 29 Lambi Asisambina Bahirapadagi JCB Ama Roller Ama Amadi Tipper Marishin Naraga Simzin Bahunahri Panmaya Barisayesi February Tarahunduri State Sida PR Lengak Laki Vedigi Greater Imphal Yauna State Sigi National Highway Amasum State Highway Singi Lambigi Pibam Hiningai Litana Soxilakpana House Miamna Stocksin the Yamna Sound of Kudong Sadaba Milnari Miamna Lamigi Pibam Soxilaki Singas Yangduna PR Lenga Amadi Marina Evolution Sinda Sembina Ba Hirabasu Nasi Pau Tabak to Ontopangam than a lady Benihana Pau Stapali Zadonang Memorials Park Tourist Sport Oina Samgatpio Lamdam Masigi Freedom Fighter Gi Kobamam Oiriva Hypa Zadonang Memorials Park Asi Langana Tourist Sport Am Oina Samgatpio Haina Rongmai Film Forum Gi General Secretary Lanthalung Gonmai na Pungtokre Ngasi Sigi August Tang Kungamapan Kaisampat Leiba Hapok Zadonang Memorials Park da Haidau Zado Nang Lakitaba Sahi Maudraga Mari Subagi Ning Kumangi Mangjona Ngasi Rongmai Kawi Film Forum na Pak Asibu Luna na Thamnaba Sengdopagi Tawak Pangtoki Tauramaduga Mari Lendana Lantalung Gonmai na Makataraduna Asiguma Lamdam Sibu Kanabigi Damak Tawai Katokraba Freedom Fighter Gi Kuba Moina Lady Bahipau Zado Nang Memorial Park Asilengana Tourist Park Ama Ohen Magalona Hawal Agriba Tungimi Rol Singna Papamashida Laktuna Hypau Zado Nangi Punshi Warida Research to what Yanaba Samgat Piuaki Tangwaiban Sairau Sing the Atau Wissing in Sing Taram Pangtokre All Manipur United Clubs Organization Amuko Amadi Tangwaiban United Clubs Organization TUC Sinduna August Tarahum the Yupung Mapanga Makaidi Hodon Tangwaiban Sairau Sing the Labor Atau Wissing Kubam the Sama Contraga Marishuba Atau Wissing in Sing Taram Pangtokre Irai Baki the Wasak Tokpa Karastauramsi Haridas Layoi Krabai Pipusing Matautam Siamus Bidri Kendras Pangsi Tauton Hot Matamda Mark Say Kuntra Mark the Wiki Magna Angang Noa oiling Matam Digi Hona Mali Baki the Mak Yapana Vahona Duna Laki Hereduna Matam Dugi Tauna Parabi Pipusing a Tambiram Bukudima Matona Maring Zeladu Hausuki Mirol Singna Amadi Kanglipa Sigi Miam Tamzini away Kangzin Marakana the Bamata Lati Haina RP at Hawale Manipur State Committee Walking President Haridas Napongokre Haribo Apam Singarang RP at Hawale Manipur State Unit
State Committee RPI A Youth Wing amadi RPI ima samagani pana punduna August tarago humdo ethaubusingi numit ka mari leina Kaisampata leiba RPI gi office ta pangthokiba haikaleka tamduna ikai khumna utpegi thoromga mari leina phongdokhibani haidi thawramaduga mari leina magna makha taraduna kumza Englishing magasani panga maudraga mathugi numidang wairam pumanga da hauzik miyamna BT Kendrejit Park haina khangnari mafam asigi sidai ipu thangal general amadi BT Kendrejit pu phangsi torogatki Maduda ipu thangal mejorna mama lebak ki damakta mapi taraga ima ki damak ireba asi kanba ngamdre aikhoi mikha ponba tari haina mapi taraga su mama lebak ki damakta thawai thadokiba ngamba nupa nupi edudi sangna sagar kawan hiramlaga nokna sagar ka ki banaiki Kangla Pau editorial miyamna thamjari thawbusing gi ningsing August taraga humdo English ngani kunga manga Adungai gi kanglai pak nga sigi Manipur khanopok Asia gi manung sahi sa kya maning tam maning thaupan laiba oirakhibagi ai ba puwari leiri adubu matam gi khongsat ki manung sanna lengak londa aka akum leiba amuk ning tam mamang ba amuk maning tam hanjin bagi thauksing gi manung sanna Manipur bu matam amada numit ta de haina ki ba kan thoraba loilam sandok pada haleng ba lekidaba British na English nga magasani pan ga maudra ga mathwedi gi khudum chansinduna leiraki Adubu Manipurna British India gi makutagi maning tamba phangduna miyam gi lengak leirakhiba sahi anirom leiraba matung India na Manipur amuk English nga maga samapan ga nifuga mapanda namla lokslaba matung thangnaba sahi English nga maga samapan ga yangkhai gi January 13 ta laiba asigi khwaidigi hantaba thakta part C state thamduna October 8 dagi miyoi ahungi advisory council linki English nga maga samapan gi yangkhai gi tareta Manipur Territorial Council Act 1956 ki matungina part C gi mohut union territory onki member kunthra khananaba election pangthoktuna H D Germany Dev Sharma hanba DC gi chairman oki English nga maga samapan go humfu ko humdoida Territorial Council bu assembly am onki British na Manipur khudum sanana landara khibadugi mayokta mikha pone hingba pamkidaba maribak maramdam nungsiba athawa birti Kendrejit thangal general na losingba athawa singna maribak kidamak thawaina pontha pikhi Manipur gi miyamna maribak maning tamba ngaknaba thawaina pontha pikhiba athawa singi ningsing thoram pangthoknaba sei kya hotnaduna lakpada laingakna athingba piduna leraki adobu English nga maga samapan go humdragi August tarago hundoida ihan hanboina Maribak ningba numit Patriot State thoram pangthok pauki sahi asidagi ngasi pau sahi khudingi athawbusingi ningsing numit pangthoktuna lakhiba adugi manungsana ngasi April tarago humdoi English nganiga kunga manga numit asiresu athawbusingi ningsing thoram state na sinduna athawba birti Kendrejit amasum thangal general anibu phangsi tawduna hatkiba mafam mapal kangjebungda leiba phaidabung birti Kendrejit pak pangthokli ngasi dagi sahi Samaga kuntraga marigi mamangda Manipur gi miya maru oina mitay sangi maphamda maribak maramdam ningtam mangakna bagidama malem gi mapangal leiba leibak singi manungda khwaidigi mapangal kanba British ki mayokta leptuna lanthengna bangambagi thauna lei habadu malem gi miyam ukhi ingkumja lising amaga chanipanga maudraga mathoigi August 16 digi Manipur ima gi thauna pharaba mapari singna maribak ki dama phangsi gi sagai nokna kaduna thawaina ponta pikhiba athawbusing eduna maribak ki ningtam ngaknabagi damak maithiragani khanglabasu thauna lein nantoki mitai gi athawbusing aduna maribak pu atuki matik nungsijabagi phidam miyam gi thamoi tari mek singna tari August tarago hundoina Manipur gi mitai gi athawbusing gi minglen puwari khaktana tana maribak maramdam ningtam babu nungsijaba adu miyoiba kunaina leiriba makai ningsing duna lehoragani Maning tamalaiba am oirakhiba Manipur April 13 English nga magasani panga mokdraga mathui ingregi British ki makapon ba horki adungai maribak ki maning tamangak na thawaina pon thawai kraba thobusing gi ningsing numit ngasi gi mirolna pangthokna rabasu makhoi gi khudung in mangamdrabadi ningsing torom pangthokpi wan thuk leiro heba kangla pau editorial mem special content oina mem dalo silakpada makhatana thamjari aduga hausikoi nadi mem paus matang se lusinjarage amasu makhataba anauba update mem punanga mina saina channel sigi maketi gi myang phamda makhatana thamjari makhataba anauba update mem punanga mina saina channel sigi maketi gi thamjari